MSTV Meng Tabiribasingbu Namaitham Kajal Devina Kurumjari. Hausa Untilgaba Pau Pizari. Manipur State Cooperative Bank Limited MSCB gi Mayang Imphal amadi Moirang branch ngasi Nongthamon Birena virtual mode ta sangakre. CM Secretary ke Cabinet Hall pangthokiba sangabagi tharomaduda Chief Secretary Binit Joshi Bank asigi Managing Director Bidarani Ayekpam yauna Bank adugi maru oiba thomi kayasu tharomaduda saru yaki tharom aduga mailena CM Birena hai Manipur gi chiraba matamsida rural area da asigumba bank branch hangdotuna miyam gi chakhoi khongthang nokhalakpa State Cooperative Bank na lauriba thodang chauthokjaningai oi scheme kayagi bank ki loan tanabagi Awawa kokhanbada bank ashina chawna mateng pangduna lakhi relief camp ki miyamna wanaringe cherak sida bank ki procedure mayamdu chanaduna leirabadi karamna nungaigani madu mayamda awab pigadaba kayagi bank ashina line na phangali branch hangliba singi maphamda appeal tawri madudi ngami singna loan line na phanghanba miyamna ngamdaba pota loan phangana ba hotnabiu Moirangda sigumba branch ama hangba haibasi aduki matik thagatli relief camp ta leiriba amadi ngami singna loan line na phanganduna miyamgi mateng pangani haibagi thajaba lei hainasu chief minister na makha taki loan asu relief camp ta leiba amadi ngami singda hanupi na wafam bank staff singna thamki bank asigi khwaidagi phabadi karishu leitaba midagi hauduna loan piduna masagi senthok lehenna ba hotna ba shini bank asina startup amadi miyamgi numit haiba tharomaduda loan gi khudong chabasu phanganki awa ana taraba singda hana khudong chaba sing phangana ba hotna biu loinana miyamna bank dagi loan loroba matung senfam adu inkhatabagi hainabi thadopio hainasu phongdokhi Tunggang dagi milay ada da ko ai sima pamini to kana moigi application ro torga moi sida miyam ngi bidu pham kana mani da expedite to biraga moina loani si kano sing du da beneficiary sing du loan pibagi thabak kasi moi am phajana actively to na adu gumma mayam mama ina aina no ko mayam boy appreciate to gulai adu ga ko government side su awa na maroina ko ki priorities awa na taraba mayam se hana economically uplift to budu ne ko ki government gi hojik le situation sida aduna I once again aina amona no MSCB gi daina appeal to rishi any no ki difficulties le matam na chief secretary su le finance tana biro akoi government side ki mathematic panga adu in the meantime priorities relief camp da leibasing Lakliba October 3 Sadhu Tribe Demand Committee of Manipur na sinduna nomagi oiba miyangi mifam ama palace compound leiba iboya ma sumang lila sanglenda pangthoklagani mifam asida miyam amadi leiba lup khudingmakna saru yabiu haina Sadhu Tribe Demand Committee of Manipur STGCM gi maikaidagi appeal tarokli ngase Manipur Press Cup ki Kaubru Hall da pangthokiba pawgi mifam amada STGCM gi youth wing gi convener namairakpam edition na wafam asi phongdokladuna hai Manipur gi yellow furup ama oiriba Maitaibu ST lista yahonduna yelhomi oibagi saktam ngakchanaba constitution na piriba ngaklosing pigadabani haiba wafamsing haujiki miyamna yare haina lobo yare chahi tara hena Manipur miyamna ST lista chanhanbiu haiduna democratic oiba khongjang kaya sangsanuna lakli adubu ngasi phawba center amadi state lengakna na thaiduna thamli hauji thokliba irang asigi khudongchaba lobo manba mawngda center amadi state lengakna namsinuna thambagi mahutta mathau tabasing state lengakna recommendation amadi che sangsing center da thagadabani hairaduna Edisana makha taraduna hai center lengakna Manipur lengakta STGCM gi representation amagi pakumda ahanba oina kumjal dising ani tara hundoi gi me kumapanda makha khananaba recommendation tharaknaba khangalakpa lekhrabani adubu haujik fawba Manipur lengakna namsinduna thamliba asigi yengduna lakliba October 3 da miyam gi oiba mifam ama pangthokduna miyam gi oiba warep ama longminaduna maitai bu ST lista chanhan Badapuna Sagat Minashi Haiba Shida Lairiba Marinaba Club CSO Maira Paibi Loop Sing Atop Atopa Lairiba Sangstan Singna Saru Yabiu Haiki Committee on Protection of Mitai Victims Cop Map More na sinduna More amadi Manipur gi tungan ba mafam ngtagi lanjan aduna lairiba Mitai itil inaw singi oiba langban haishoi katpagi tharom ama ngasi Idle Girls College Akampa Relief Camp ta pangthokre
Chahi asigi oina mitei aikhoigi lekhidraba ahal laman amadi athobasingda langban thana lakpada langbangi chara tambagi tharom asi kopmepna apunbagi oina sinbani more amadi tongan tonga mafamsingdagi lanjunaduna lariba imung manung singi ahal laman sing amadi hauju chithariba lana sida thawaina pontha pikhraba athobasingi thawaina mapugi leikolda ingna chukna lairunaba langbangi chara tamduna langban haisoi asi katpani tharom asida kopmep ki thongmising amadi tongan tongan ba elip camp ta lariba na kayana saru yaki laijaraga katpa phangjaba oiramagadi hena pathok sang thokna chak isingna jingba yauna sinjaba jaramani adubu laibak kiba haitare aikoi gi lamdam sing adu amonna uba phangdragasu aikoi nongma nataga nongma de koi sungsoi soidana ai gi lamdamda hangani aibagi wakalon sina thamjaraga laikidaba ipa ipu singdu ningsingdana aikoi gi mafamda ngasigi Hekal ikat thambagi thuram masi pangthok sabani. Okay. Natta Sangeet Academy and Research Center Yai School Jalmasthan Imphal gi Kuntra Humdoi Suba Foundation Day gi tharom pangthokre. Nityananda Mandop Yai School Yumnam Lekai da pangthokiba tharom aduda Manipur University of Deputy Registrar Dr. L. Sujit Singh na chief guest Natta Sangeet Academy and Research Center gi President S. Bideswar Sharma na President amadi Manipur State Kala Academy ki Deputy Secretary ke Rajumani Singh na Guest of Honor oina saru yaki. Tharom gi manung channa Academy asibu likhat piramba lekhidraba halaman singi photo da hai lekatuna ikai khumnaba utki. English ani darani pandagi hoduna Academy asina chahi khudingi piduna lakpa ningthaujam angang yaima Memorial Life Achievement Award chatliba chahi sigi oina pungil lamda Kathopaga loinana singthaba yaba thaba kaya tawduna laklaba kaksingdagi oja khetrimayum godador singda piduna ikai khunama utki award asida selgi managa loinana sol amadi citation yauri tharomgi nungi oiba warwal perioduna academy asigi general secretary warwai pam santikumar singna hai academy asina hek haurakpadagi ngasi phawada khunai asida na sankirtan na lauriba thaudang sing manipur khunaida khanganaba hotnaduna lakli Manipuri Sankirtangi Mangtharakli Batal Ras Kayabo Achumba Maikaida Puroknaba Lepalaitana Oja Guru Kayagi Matengalunana Honakigani Haiki Tharonga Mailena Chief Guest Ki Warwal Perioduna MUC gi Deputy Registrar Dr. L. Sujit Singh na Haikibada Miyoibana Pokpadagi Siba Fawbada Pangthokpa Tongan-tonganba Karma Singda Sak Sonariba na Sankirtangi Ishai Asi Matamgi Ahongwa Sesha Kaya Laikibadagi Ngasidi Art Form Asigi Maraibak Tamba Ngamdre UNESCO gi Intangible Heritage ta lisangane tara humdoida sak khangbiragasu ngasi phawba masigi kanaba phangba ngamdana leiri na sankirtan asi Manipur da leiriba khang hairaba oja singna hotna biduna masibu awangwa thakta thamnaba hotna minasi matamgi matung inna tawdaba yadaba aikhoigi thabak tharom sing samjinduna pangtholakpasina aikhoigi culture asi mangtharaktuna na sankirtan na gi phajaba masak sing thiali haiki tharomgi manung channa Gaurango Rup Nagari Bernangi performance utki. Ani mehun sorat soga thawam tawusida mama mapa gi damakta numi tara mathuki kai thoga office ka su thaba ina mayam jaru puthoga I mai pagi aroi ba ai popi gi tawte adani haidana silaisida fitana lengana imai pagi cha thakara seba tawbam deba masabu office hawo de ko gi chu menu le di na ai khani maram dia koi sama usi ka chapana ne Jalaneta Irawat Memorial Trust Jimeki Paring Nana Chahi Khudingi Jatharakpa Tharom Paringi Manung Channa Handak Chahi Asigisu ngasi September gitang kuntaru asida lamyanba Jalaneta Hizam Irawat Lekidabagi Humudra Humdoi Shuba Tharom Chamna Ayupung Nipan Tawa Matamda Bahupuragi Irawat Complex ta Jimeki Lifetime President Dr. Chandam Kamal Singh na Luchingduna Lamyanba Jalaneta Hizam Irabagi Mitamda Laishu Katuna Haudokre. Ngasigi Tharom asida Juribamda Laiba Civil Societies Organization, Social Workers, Community Singing Luchingba Singna, Saru Yaduna Tharomasi Pangthoki. Ngasigi Tharom asiga Mailinena Jalaneta Irawat Memorial Trust GMET Celebration Committee ki Chairman A. Manmohan Singna Haikibada, Ngasi Jalaneta Hizam Irabagi, Humudra Humdoi Shuba
lekhidabage thorom asi mamangdadi yamna chawna pangthotuna lakhi adubu hawjek manipur gi leiriba phibam asina maram oiraga leisu katlaga amadi maira katlaga thorom asi chamna pangthokchare lakliba September gi tang kuntra lamyanba jananeta hizam irawat ki chahi chama kunipan suba mapokumon thorom asidasu miyamna saru yabiu amadi mateng pangbiu haina phongdokhi Amdala di ba sum kuting magna mating pangbido na habiti function na sibu acha karam masimbu mapungpan na bida magta mayam na mating pangbiyo hay na musing jari Thauramadu saru yakhiba Jananeta Irawat Memorial Trust Jime Celebration Committee gi convener M Romeo Singna phongdokhibada ngasi lamyanba hizam iraboi ki lekhidabagi tharom asida jeribamna leiriba miyamna saru yaduna pangthokhi karigi Manipur miyamna lamyanba Jananeta hizam iraboi ki tharom pangthoklibano haiba taragadi mahak Manipur miyamgi damak achumbagi damak kathoklamba amadi masagi oijaba kaya thadotuna mahakna miyamgi damak tawbikhiba kayado ikai khumnaba amadi mahakna chatlamba liklam aduda chatuna aikhoi punna ingna tapna hingba punshi mahing ama ohelesi haina phongdokhi ngasigi thawanga mai leinana numidang pung 5 makai taba matamda juri bangi bawprada leiba irabo complex ta leiriba Jananeta hizam irabo ki mitamda maira kadi matang asida nunthal gi pau sano sa pollution jari mi eng tabiri basingbu amukana khurumjari